Imphal-Jiribam National Highway 37 lambida chei puba amasung thaugi gari sing amuhana chatpa hoba haina yanakre khulai paibasung attack tourakpaga security convoy na khudakta khut hanba da ayaba pikre heeram asigi matang na ngarang Manipur gi Chief Secretary Venit Joshi IOCL gi State Level Coordinator RK Mohed yaona Coordinating Committee POL amadi bulk LPG drivers ki mihut singa yana cherulama khuyek pinakre Thasigi tang tara tarukta Imphal-Jiribam lambigi tolel khul manaktar sakhangdaba khulai paibasingna oil amasung LPG tanku singda nomai kapsinduna driver asoga pananghan kiba amade gari sing amanga tathogan kibadagi lambi paringa sada gari sing chenba lepkibani ngarang khuyek pinakiba yana cheruladu ki matungina lambi thingba ambush toba gari danung langsinba yauna lona yadaba thabak sing chatharakpada gari singa chatminariba security convoy na khudakta khut handuna nomai kapa gari sing chatringai pung anigi mamangda ROP thamba mafam chaba chingi mafam singda ROP thamduna yengsanba attack tourakpada driver sing ashoka pan yaurabade emergency treatment taunanaba thabak paikhatpa yauri masigi mathakta kodlien irang Nungba amasung kamaida heavy recovery truck amasung towing truck sing thamba CRPF convoy gi masing hengat hanba CRPF ki dedicated response team sing lambi paring asigi kilometer yankai laplana mathok tawna basu yauri masigi mathakta gari singi mamang ithang thangna POL LPG gari sing mang thana thawhanba lambida maram chadana khamhandaba gari gi speed control toba mal hena pusandaba Hena checksina yengsen balonina maram chana documentation toduna gari driver singda walkie-talkie set sing paihanba haina su cherul aduna yanaki